Government of India के divide and rule policy na Manipur Thugaiba Yaroi, Lanjennariba shing masha-masha की leipham da hanjilhallu, Khul Ngakpa shing Phaba Yaroi haiba tongan-tonganba demand kaya touraduna, mapham-mapham da Wakat Meepham chathakhre, Wakat Meepham shing ado kakwa assembly kai, langthabal pura makong, langthabal makha langthabal awang, langthabal mayai lekai, pisung kaithel, kaisamthong kaithel, hauba marag irom lekai, Lai nong saba amadi ya school police lane da lamda madungi nupa nupi kaya na saruk yaraka chathakhre Wakat Meepham aduda saruk yakhibe nupi amana phongdorakpada chahi ani faraklaba lana sike waroshin purakna pakhonabagi mahutta divide and rule policy sanaduna leire miyoi lising kaya lanjennaraga leiriba sing ase masha-masha gi maramdamda hanjilhanaba thorang tawgadabane toidana state asige lambi pumnamak hangdoktuna mahausagam ning tamna chathangadabani haitna mahakna makha takhe Kuki terrorist na tawag landa sida akoy gi displace oiraba relief camp de leiriba ichinaw singse athuba matamda Mayumda keda hanjan view aduga athuba matamda akoy lambi ja hangdana talan view government na kitang tawre habso akoy peningai oide kari gino habada akoy gasi bawda kangkopi lanba yadri chura chapur chapa yadri akoy aduga chinga tamga tokhai tokhai tabse tahan biganu india akoy gi hill range it is not only for cookies so many tribes are there adu kari gino kotuna haraga moina tribal pura mo kwanjan bangi manam laite si government na su khangbiu athuba matam da khoi peace hanjan biu akoi na kamana harau doi no yaksang lai chai su myam je sports pang thupa ngam de yaksang pang thupa ngam de replacement obe singna aduga akoi asiba sing jo masadi lai dana magi saruba phangdana lebe ja athuba matam da phangan biu haijani